Perang gili itu berarti habit tak rekoi naga sing long lip Manipur kan habit je. Wih long lip Manipur je atau perang lom lalu tak dapat. Meitei ga panghan kan sumber yang lalu betul ya. अब tadi ngasih forum sigi diskusi tentang jalan koi amtang. Wajah su thadou biar biar wajah su naga yor koi amtang long lip Manipur je amtang habit aja wajahnya. Si kali kaya go. Wajah deputy CM Manipur gi ani le sing mungda amma hata le. Kampopi district di woi ba nemcha kip jen je. Magi hek mapur ba mai husband si koi kuki lalu bagi big leader ni. Si jambal leader nanti. ST thangboy kipjen haije. Okay. ST thangboy kipjen aduga mai maming atopa mayamna khangnechina senmin tang ko kipjen haiba. Adu masi KNF kuki national front ki president anam group am ko KNF PG gi president jo hai moi chairman jo hai boiba. Aduga muk kuki jo singi lalho mayam jo punjal laga United People's Front nam semeba. Adugi sumasi chairman ne ba. Yam chawre maungden chaw litre. Kuki lalho boda masi top leader ne ba. The biggest leader hai gera top leader ha gera ma oi re ba. Adu dagadi Hujik aku lagi zaman kena high betul gaya kita ngamuk kenwani tungan beberapa kenwani pinner tu saya aku opinion hai tare. MLA boleh bega aku lagi minister boleh bega deputy CM boleh bega kerja ni apa. MLA di elector singna amagi kian tadi karak pun apa. Ada minister की position और deputy CM की position ना terga aku lagi si minister की position lama paine orang tak ada magi out of secrecy ni masa kan apa. Lepas sih aru ngap pergi. Aku lagi MLA ni sebega aku minister ke si minister sebega mandi ko. Adu out of secrecy sida di ma yaro eba mana sida cabinet ki any cabinet ki warep si ma phangdoi ne ma yok doi ne ba adu da aru thu leba ngak pagi aru thu yok tar gadi madui ko bidu mai ni pa da yor ne ba maram di kai gino kan da khoi ki ma si ni pa husband ki gano ne ba better half hai da de one half of the gano body hai ne ba khoi ki hindi ki shastra da ha ga di adang gi ni na hai ba mo je ni pa ki hapchang tang khai na ri ne ba mai ni pa du ki tang khai ne ma se adu mangon da man loi kham mai ni pa dum khang doi ne ba Adu lepak ki aru tu cuma kamai ngak tu ino. Adu at the time of election tu matam da moi KNF PC yang kena violence activity the involvement tu da bagi election commission na magi nomination tu yare lalu kesu hujik ti magi lalu lup si violence activities am the involvement le re ba. Direct chathare ba. Chathare mina swai di ma MLA wei bolok thok da ba di barak ki sangbidan ki election commission ki niwam niti myam le adu madi khoi khitang keno le ne ba legal keno khar le ne ba lupon khar le ne ba ya ba. Adu deputy CM da ki drop to bai ba ji yam la ya ba. To pom thue ba. Mam di secrecy maintain to ro ba. Si matamam da koi ningsing bayai ko swai da koi ki maming matha pal legadi waru bino koi ki mayam na juen maming khama binda du koi taja bani ko koi yam subject to correction ma si MPS khanba matam da hage Manipur Public Service Commission ki through the pangtho parikha da MPS khanba matam da police oiram dai da ma gi maku bok tu Manipur gi lal ho lupam gi leader ne hai bagi matam khara offer form pp de kana ko haina bam lai gi ba ko ma di mamong pi ne hai khadam bu thamdari ne ba natra adu hujiki nemcha gi gen sidi hujiki hari ba thangboy gi gen ST thangboy gi gen senmintang keno sigi kibjen sigi nupi ne ba KNF ki president adu UPF ki chairman hadi kuki la loi mako hai tare sigi nupi ne ba adu ka violence thui ba ngarang na handa mi gi phara ga mang ga tawri ba mayam che sida chu hari ba KNF pi gi kampu chi chen ye hari ne ba adu KNF pi kampu chen da di madu gi bikers liability na akoi khwai makok da leader da responsibility fix taw ne ba akoi lambi lang hang da commando na mi hala masu mi ha jo kuni chief minister da bangro jangal laga mayam da tai ne ri se Kamando na mi halasu police na halasu sipai na halasu tani je kena kanda ma khang du mana sip boibu mako boibu mon tani ne responsibility adu jo leilon wifi gi chairman phabe mota ma wen phaba thoi ba loi pha ga dam ne leilon wifi gi chairman ju pha ga dam ni keno ju pha ga dam ne ba adu hujik se mayam na ne bi si ga iga khitang mai view ni ko ai mi gi ju la le hajar oi ai gi ju observation view ma tham jai ne di kena kanda masi mayam na hostage hai ba keno gi cookie gi mi taruk chi primary je 14 gi cookie sing je hostage woi ba di naga gi tok se hostage hai bam le ba ai di hostage ki tangkap sil weram do ma le ba naga gi tok se akoi gi mo gi ain gi lolam le felony murder hai ba ma natraga kidnapping murder na pharaga adum hatok bi khraba adu ne kidnapping murder ga hai adu gi chang da lerem do ma le ba hostage gi thak da huji moi se lerem do man de ba naga gi mi tok se hingam do man re moi se adu gi chang da lerem do ma le de akoi hai akoi chin da di nuai te ko hai ba mi gi mung manung awa ba le mi ne ko nuai te adu gi di akoi solidarity am de concern uchari moi gi mung manung gi ko awa ba nuai te ba phaujai ko adu ga leri ba huji ki train si da di moi leite ba adu da ga di huji ki moi na Manipur gi police na hai gadra central force ka pulaga combined force ka kana kana chala pharu di khangde ba phari ba kuki gi terrorist hai gadra underground hai gadra lalo taruk se mari se masi aina akoi na khanging bam lai se a jangan manung dagi pharai ra natraga akoi gi moi adai gi khul dagi mi ta ba khunjum ga phasana sa lai ba khun dagi phari ra hai bi se makoi khanging ne ba adu ani subadam phari si phari ba kuki mari se akoi gi kino gi masakar magi mi tam thipa mi adam da chen bi phai ra sumna i pau chana bagi UKNA gi natraga kai gum kuki lal hobam gi KNF ki pau chalu bagi phai ra chena ba khu pha je magi maran ji gi degree jo khoi khangdri ba
ꯑꯁꯤꯁꯨ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯟꯖꯕꯗꯅꯤ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕꯗꯗꯤ ꯃꯤ ꯍꯧꯖꯤꯛꯀꯤ ꯅꯥꯒꯥꯒꯤ ꯃꯤ 6 ꯐꯥꯔꯒ ꯆꯠꯂꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯖꯪꯒꯟ ꯊꯤꯛ ꯐꯣꯔꯦꯁꯇ ꯁꯨꯝ ꯆꯠꯂꯝꯕꯅꯦꯕ ꯃꯣꯏꯗꯤ ꯃꯣꯏ ꯍꯥꯠꯂꯝꯕ ꯌꯥꯏ ꯇꯧꯔꯝꯕ ꯌꯥꯏꯀꯣ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯒ ꯃꯣꯏ ꯁꯨꯝ ꯆꯠꯂꯝꯕꯅꯦꯕ ꯑꯗꯨꯒ ꯐꯥꯔꯤꯕ ꯃꯔꯤꯁꯤꯅ ꯁ꯭ꯋꯥꯏꯒꯤ ꯈꯨꯜ ꯚꯤꯂꯦꯖ ꯑꯃꯗꯒꯤ ꯏꯆꯝ ꯆꯝꯕ ꯚꯤꯂꯦꯖ ꯑꯃꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯃꯗꯒꯤ ꯐꯥ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯦꯜ ꯀꯜꯄ꯭ꯔꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯁꯥꯊꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯍꯩꯅꯁ ꯀ꯭ꯔꯥꯏꯝ ꯑꯃꯗ ꯀꯣꯃꯤꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯏꯟꯚꯣꯜꯃꯦꯟ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯦꯡꯕ ꯃꯤ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯗꯨꯗꯤ ꯑꯝꯇ ꯐꯥꯔꯝꯈꯤꯔꯣꯏꯕ ꯃꯔꯝꯗꯤ ꯃꯣꯏꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯖꯪꯒꯜ ꯃꯅꯨꯡ ꯊꯤꯛ ꯐꯣꯔꯦꯁꯇꯒꯤ ꯐꯥꯔꯛꯄꯅꯤ ꯃꯣꯏ ꯃꯔꯤꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯦꯁ ꯃꯣꯏ ꯃꯔꯤꯁꯦ ꯌꯥꯝ ꯍꯦꯟꯅ ꯆꯦꯟꯅꯔꯝꯕ ꯌꯥꯏꯅ ꯈꯜꯂꯦꯕ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯔꯤꯁꯤ ꯀꯩꯅꯣꯒ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯒꯤ ꯕꯣꯝ ꯇꯧꯗꯅ ꯄꯣꯈꯥꯏꯍꯜꯂꯒ ꯑꯉꯥꯡ ꯁꯤꯗꯅ ꯃꯃꯥ ꯁꯣꯛꯄ ꯃꯇꯝꯗꯨꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯌꯨꯀꯦꯟꯒꯤ ꯃꯤ 2 ꯐꯥꯔꯦ ꯍꯥꯏ ꯀꯣꯟꯅ ꯑꯃꯒ ꯐꯥꯔ 3 ꯐꯥꯔꯒ ꯃꯤ 3 ꯐꯥꯔꯦ ꯌꯨꯀꯦꯟꯒꯤ ꯃꯤ ꯂꯥꯜꯍꯧꯕ 3 ꯐꯥꯔꯦꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇꯨꯒ ꯆꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯐꯥꯔ ꯃꯌꯥꯝꯁꯤ ꯏꯁꯨꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯂꯒ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤ ꯇꯧꯈꯤꯑꯕ ꯂꯥꯏꯛꯋꯥꯏꯁ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯑꯇꯣꯞꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯔꯤ ꯐꯥꯏ ꯍꯥꯏꯁꯦ ꯂꯥꯜꯍꯧꯕ ꯃꯔꯤ ꯐꯥꯏꯁꯦ ꯄꯩꯁꯥ ꯈꯥꯏꯕ ꯆꯦꯟꯅꯕꯒꯤ ꯐꯥꯔꯤꯕ꯭ꯔꯥ ꯀꯥꯏꯗꯒꯤ ꯐꯥꯔꯤꯅꯣ ꯃꯣꯏ ꯀꯥꯏꯗꯒꯤ ꯐꯥꯒꯦꯕ ꯐꯥꯐꯝꯗꯣ ꯃꯣꯏꯒꯤ ꯀꯣꯖ ꯑꯣꯐ ꯑꯦꯔꯦꯁꯅ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯐ꯭ꯔꯣꯝ ꯍꯌꯥꯔ ꯃꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯐꯥꯔꯛꯄꯅꯣ ꯌꯨꯝ ꯑꯃꯗꯒꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗꯒꯤ ꯐꯥꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯎꯃꯪ ꯃꯅꯨꯡ ꯆꯠꯂꯤꯕ ꯀꯌꯥ ꯌꯥꯝꯅ ꯄꯨꯂꯤꯁꯀ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯅ ꯀꯌꯥ ꯌꯥꯝꯅ ꯊꯤꯛ ꯐꯣꯔꯦꯁ ꯆꯪꯁꯤꯜꯂꯒ ꯀꯌꯥ ꯌꯥꯝ ꯆꯪꯁꯤꯜꯂꯒ ꯃꯣꯏ ꯇꯥꯟꯅꯔꯒ ꯐꯥꯔꯛꯄꯅꯣ ꯀꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯆꯨꯝꯅ ꯐꯥꯔꯀꯥꯟꯗ ꯃꯣꯏ ꯀꯣꯟꯅ ꯃꯣꯏꯗꯤ ꯃꯔꯥ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯗꯣꯛꯈꯤꯗꯥꯗꯤ ꯁꯣꯝꯗꯗꯤ ꯄꯨꯂꯤꯁꯀꯤꯗꯤ ꯏꯁꯨꯗꯨ ꯒꯣꯔꯃꯦꯟꯒꯤꯗꯤ ꯏꯁꯨꯗꯨ ꯑꯩꯈꯣꯏ ꯅꯝꯊꯅꯕ ꯇꯧꯕꯒꯤ ꯐꯣꯜ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥ ꯃꯁꯥꯅꯁꯨ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯦꯕ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯦꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯐꯝꯁꯦ ꯃꯉꯣꯟꯗ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯁꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦꯕ ꯃꯥꯏ ꯅꯤꯄꯥꯅ ꯂꯥꯜꯍꯧꯕꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯖꯣꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯀꯣꯛꯁꯦ ꯃꯥꯏ ꯅꯤꯄꯥꯅꯦꯕ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦꯀꯣ ꯑꯃꯈꯛꯇꯪꯒꯤꯁꯨ ꯂꯤꯗꯔ ꯑꯣꯏꯔꯦ ꯃꯗꯤ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤ ꯅꯔꯦꯟद्र ꯃꯣꯗꯤꯁꯤ ꯒꯨꯖꯔꯥꯠꯀꯤ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯃꯗꯒꯤ ꯀꯥꯔꯛꯄ MP ꯑꯃꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯌꯦꯕ ꯁꯥꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯈꯦꯝꯆꯥꯟ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯁꯨ ꯁꯤꯡꯖꯃꯩꯗꯤ ꯀꯥꯔꯛꯄ MLA ꯑꯃꯁꯨ ꯑꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯌꯦꯕ ꯁꯨꯃꯥꯏꯅ ST ꯊꯥꯡꯕꯣꯏ ꯀꯤꯞꯖꯦꯟ ꯅꯦꯝꯆꯥꯒꯤ ꯀꯤꯞꯖꯦꯟꯒꯤ ꯅꯤꯄꯥꯁꯦ KNFꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ KNFPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯜꯍꯧꯕ ꯃꯌꯥꯝꯗꯤ ꯄꯨꯟꯁꯤꯜꯂꯒ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯔꯦꯕ ꯑꯗꯨꯒꯤ ꯅꯨꯄꯤꯅꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯀꯩꯅꯣ ꯂꯩꯕꯥꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯕꯤꯅꯦꯠ ꯃꯥꯅ ꯗꯤꯄꯨꯇꯤ CM ꯑꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯑꯔꯣꯠꯄꯁꯤ ꯀꯃꯥꯏꯅ ꯉꯥꯛꯇꯣꯏꯅꯣ ꯍꯥꯏꯕ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯨꯕ ꯑꯃ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯁꯤꯅꯤ ꯑꯗꯨꯃ ꯂꯩꯔꯤꯁꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯐꯥꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯃꯣꯏ ꯂꯥꯜꯍꯧꯕ ꯃꯔꯤꯁꯦ ꯇꯦꯔꯣꯔꯤꯁꯄꯨ ꯍꯥꯏꯕ ꯌꯥꯏꯀꯣ ꯃꯔꯤꯁꯦ ꯃꯁꯤ ꯐꯥꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇꯨꯅ ꯀꯔꯝꯕ ꯄꯨꯂꯤꯁꯅꯣ ꯍꯥꯏꯗꯤ ꯅꯥꯒꯥ ꯌꯥꯎꯕ ꯃꯩꯇꯩ ꯌꯥꯎꯕ ꯄꯨꯂꯤꯁꯅ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯉꯥꯛꯇꯅ ꯐꯥꯔꯒ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯉꯥꯛꯇꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯃꯩꯇꯩ ꯍꯪꯕ ꯐꯥꯕ ꯍꯩꯕ ꯁ꯭ꯋꯥꯏꯗꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯀꯌꯥꯝ ꯌꯥꯎꯗꯣꯔꯤ ꯅꯥꯒꯥ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯑꯣꯐꯤꯁꯥꯔ ꯀꯌꯥꯝ ꯌꯥꯎꯗꯣꯔꯤ ꯑꯗ ꯃꯣꯏ ꯖꯣꯏꯟꯠ ꯐꯣꯔꯁꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖर्व CRPF ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯈꯛꯇꯪ ꯍꯥꯏꯔꯦ ꯐꯥꯅꯔꯦꯕ ꯑꯗꯨꯒ ꯃꯔꯣꯏꯗꯤ ꯌꯥꯝ ꯀꯨꯞꯅꯅꯦ ꯐꯥꯃꯤꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯦꯕ ꯀꯨꯞꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯛꯇꯣꯏꯕ ꯑꯃ ꯂꯩꯅꯦꯕ ꯏꯟꯇ꯭ꯔꯣꯒꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯀꯗꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯗꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯁꯤ ꯃꯩꯇꯩꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯦꯕ ꯃꯩꯇꯩ ꯄꯨꯂꯤꯁꯁꯦ ꯅꯥꯒꯥ ꯄꯨꯂꯤꯁꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯛꯇ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ ꯏꯟꯊꯤꯉꯥꯏꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯗ ꯍꯪꯗꯣꯏꯁꯤ ꯀꯅꯥꯅꯣꯕ ꯀꯞꯅ ꯍꯪꯗꯣꯏ ꯒ꯭ꯔꯤꯜ ꯇꯧꯔ ꯇꯀꯠꯇꯅ ꯍꯪꯗꯣꯏꯁꯦ ꯋꯥꯍꯪ ꯍꯪꯗꯣꯏꯁꯤ ꯀꯅꯥꯅꯣꯗꯤ ꯃꯣꯏ ꯀꯨꯀꯤ ꯄꯨꯂꯤꯁꯅ ꯍꯪꯗꯧ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯀꯨꯀꯤ ꯄꯨꯂꯤꯁꯅ ꯀꯨꯀꯤꯒꯤ ꯐꯥꯕ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯅꯗꯅ ꯅꯥꯒꯥꯒ ꯂꯩꯅꯕ ꯃꯩꯇꯩꯒ ꯂꯩꯅꯩ ꯃꯌꯥꯝꯁꯤꯗ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯀꯨꯀꯤꯒꯤ ꯃꯔꯥ ꯂꯩꯕ ꯃꯌꯥꯝꯗꯨ ꯀꯌꯥ ꯌꯥꯝꯅ ꯇꯛꯈꯠꯂ ꯍꯪꯗꯣꯏꯅꯣꯕ ꯀꯩꯁꯥꯝꯁꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯃꯨꯛꯅꯩꯕ ꯃꯌꯥꯝꯁꯤꯗ ꯁꯤꯒꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯁꯤ ꯀꯗꯥꯏꯗ ꯄꯨꯔ ꯍꯪꯉꯤ ꯏꯝꯐꯥꯜꯗ ꯄꯨꯔ ꯍꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯄꯨꯔ ꯍꯪꯗꯣꯏꯅꯣꯕ ꯍꯧꯖꯤꯛꯀꯤ ꯐꯥꯔꯤꯕ ꯃꯣꯏ ꯃꯁꯦꯟ ꯍꯪꯅꯔꯒ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯆꯥꯔꯖ ꯁꯤꯠ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯍꯣꯕ ꯄꯣꯏꯟꯠ ꯃꯌꯥꯝ ꯄꯤꯁꯜꯂꯀꯥꯟꯗ ꯀꯣꯔꯠꯇꯒꯤ ꯎꯀꯤꯜ ꯑꯃ ꯆꯠꯍꯟꯈ꯭ꯔꯒ ꯁꯣꯝꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯌꯥꯝꯒꯤ ꯏꯁꯨ ꯅꯝꯊꯅꯕꯒꯤ ꯏꯁꯨ ꯑꯃ ꯀꯩꯅꯣ ꯑꯃ ꯁꯥꯒꯠꯄꯒꯤ ꯄꯣꯠ ꯑꯃ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯐꯣꯇꯣ ꯐꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯗꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯀ꯭ꯋꯦꯁꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯁꯦ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯁꯕꯦꯟ ꯑꯦꯟड ꯋꯥꯏꯐ ꯂꯩꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯏꯃꯨꯡꯗ ꯑꯌꯥꯝꯕꯅ ꯍꯁꯕꯦꯟ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤꯅ ꯃꯐꯝꯗꯨꯒꯤ ꯗꯤꯄ꯭ꯌꯨꯇꯤ CM ꯃꯥꯒꯤ ꯍꯁꯕꯦꯟꯁꯤ ꯍꯧꯖꯤꯛꯀꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯦ ꯃꯌꯥꯝꯗꯒꯤ ꯑꯆꯧꯕ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯂꯦ ꯑꯣꯖꯥ ꯇꯧꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯁꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯕꯤꯔꯦꯟꯗꯨꯅ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7 2025ꯗ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ PR ꯂꯩꯔꯦꯀꯣ ꯑꯗꯨ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗꯒꯤ ꯑꯃꯨꯛ ꯁꯦꯝꯃꯛꯏꯅꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯤꯅ ꯀꯨꯀꯤꯒꯤ MLAꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯕꯤ ꯇꯧꯅꯩꯌꯦꯕ ꯃꯃꯩꯗ ꯀꯨꯀꯤꯒꯤ ꯂꯣꯕꯤ MLAꯁꯤꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄ ꯃꯤꯗꯨ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯀꯩꯅꯣ ꯇꯧꯗꯣꯔꯦ MP ꯑꯃ ꯆꯠꯇꯣꯔꯦ ꯅꯠꯇ꯭ꯔꯥ इलेक्शन तौर MP अम चतुरेबा सिसु मोइन खुदोम थिलक्पगी फिवम द चतपी फिवम लाएबा हमना हाबदा सिगी फिवम सि हुजिक लेरबनेबा अदुना मोइन कंट्रोल जे फजन तवेबा सि कई कंट्रोल तौबगी खुदम जिनिको हुजिक जो कुकीना याद्रगदी
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏ ꯐꯪꯉꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯔꯥꯖ꯭ꯌ ꯁꯚꯥ ꯆꯠꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯅꯕꯒꯤ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯎꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯁꯤ ꯈꯪꯅꯅꯤ ꯈꯔ ꯂꯩꯔꯒꯁꯨ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯨ ꯂꯣꯏ ꯍꯥꯏꯗꯣꯔꯛꯈꯤꯅꯤ ꯑꯃꯨꯛ ꯂꯣꯏ ꯍꯥꯏꯗꯣꯔꯛꯈꯤꯅꯦꯕ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯑꯃꯗ ꯃꯤꯁꯇꯔ X Y Z ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇ꯭ꯔꯥ ꯂꯣꯏ ꯍꯥꯏꯗꯣꯔꯛꯈꯤꯅꯤꯀꯣ ꯃꯇꯝ ꯈꯔ ꯑꯗꯨ ꯍꯥꯏꯗꯣꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯁ꯭ꯋꯥꯏꯒꯤ ꯍꯤꯕꯤ ꯋꯦꯠ ꯂꯤꯗꯔ ꯀꯥꯡꯕꯨ ꯈꯔꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯉꯔꯥꯡ ꯆꯠꯄꯤꯔꯦ ꯏꯟꯗꯤꯖꯤꯅꯁ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒ ꯃꯩꯇꯩ ꯄꯥꯡꯒꯟ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯤꯂꯤ ꯑꯃ ꯆꯠꯂꯦ ꯂꯤꯂꯤꯁꯤꯗ ꯅꯦꯝꯆꯥꯛ ꯕꯤꯖꯦꯟ ꯐꯝ ꯊꯥꯗꯣꯛ ꯂꯧꯊꯣꯛꯎ ꯍꯥꯏꯁꯦ ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯤ ꯆꯨꯝꯅꯒꯤ ꯂꯤꯂꯤ ꯑꯃꯒꯤ ꯏꯆꯝ ꯆꯝꯕ ꯁ꯭ꯂꯣꯒꯥꯟ ꯑꯃ ꯑꯣꯏꯗ ꯌꯥꯗꯅ ꯑꯣꯏꯕꯗ ꯅꯠꯇꯕ ꯁꯤ ꯀꯨꯏꯅ ꯍꯦꯛꯇ ꯉꯝꯅꯕ ꯃꯁꯤꯒꯤ ꯂꯤꯂꯤꯁꯤ ꯑꯣꯏꯅꯅ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯥ ꯐꯝ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯏꯒꯗꯕꯅꯦꯕ ꯃꯔꯝ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯂꯣꯏ ꯀꯥꯏꯔꯅꯤ ꯁꯣꯝꯗ ꯁꯤꯀ꯭ꯔꯦꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯦ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯂꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯁꯣꯝꯗ ꯄꯥꯎ ꯂꯩꯔꯝꯃꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯒꯗꯕ ꯁꯣꯟ ꯀꯦꯕꯤꯅꯦꯠ ꯇꯧꯒꯗꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝꯗꯨꯁꯨ ꯑꯁꯣꯝꯗꯒꯤ ꯂꯣꯏ ꯈꯪꯒꯅꯦꯕ ꯑꯗꯨ ꯃꯤ ꯑꯃ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ NIAꯗ ꯁꯤꯟꯅꯕ ꯈꯣꯠꯅꯕ ꯍꯥꯏꯁꯦ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯔ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯂꯧꯕꯒꯤ ꯗꯤꯁꯤꯖꯟꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯄꯥꯎ ꯌꯧꯈ꯭ꯔꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯗ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣꯕ ꯍꯣꯏ MLA ꯀꯥꯖꯔꯛꯄꯗꯨꯗꯤ ꯃꯥꯒꯤ ꯑꯁꯣꯝꯗꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯥꯒꯤ ꯑꯦꯠ ꯗ ꯇꯥꯏꯝ ꯑꯣꯐ ꯀꯩꯅꯣꯗꯤ ꯁ꯭ꯀ꯭ꯔꯨꯇꯅꯤꯗ ꯃꯥꯒꯤ ꯐꯤꯠ ꯑꯣꯏꯈꯤꯗꯅ ꯃꯥꯕꯨ ꯌꯥꯖꯈ꯭ꯔꯦꯀꯣ ꯅꯣꯃꯤꯅꯦꯁꯟꯗꯨ ꯔꯤꯖꯦꯛ ꯇꯧꯕꯤꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯁꯦꯕ ꯗꯤꯄꯨꯇꯤ CM ꯄꯤꯗꯕꯁꯦ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯑꯣꯏꯅꯔꯤꯕ ꯏꯔꯥꯡꯁꯤꯗ ꯃꯩꯇꯩ ꯀꯨꯀꯤ ꯅꯥꯒꯥ ꯍꯥꯏꯕ ꯑꯃꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯁꯦ ꯃꯥꯅ ꯃꯉꯣꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯒꯗꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤ ꯃꯉꯣꯟꯗ ꯂꯧꯊꯣꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯃꯩꯇꯩ ꯈꯔ ꯍꯛꯆꯟꯕ ꯃꯩꯇꯩ ꯑꯣꯏꯔꯦ ꯍꯥꯏꯅꯦꯕ ꯀꯨꯀꯤ ꯃꯌꯥꯝꯒꯤ ꯆꯥꯡꯗꯒꯤ ꯃꯩꯇꯩ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯃꯩꯇꯩ ꯑꯣꯏꯅꯕ ꯃꯌꯥꯝꯗꯤ ꯂꯩꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯍꯛꯆꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯗꯒꯤ ꯅꯝꯐꯨ ꯇꯧꯔꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯍꯣꯝꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯒ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯍꯥꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯂꯖꯤꯠꯇ ꯑꯣꯏꯍꯜꯂꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩ ꯀꯣꯟꯁꯦꯡ ꯃꯩꯇꯩ ꯌꯥꯝ ꯍꯛꯆꯟꯕ ꯃꯩꯇꯩꯅꯦꯅ ꯀꯨꯀꯤꯅ ꯆꯥꯔꯖ ꯇꯧꯕꯗꯩꯅꯦꯕ ꯁꯨꯃꯥꯏꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯅ ꯍꯧꯖꯤꯛꯀꯤ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯁꯦ ꯌꯥꯝꯅ ꯀꯨꯀꯤꯒꯤ ꯌꯥꯝ ꯍꯛꯆꯟꯕ ꯌꯥꯝꯅ ꯍꯥꯔꯗ ꯀꯣꯔ ꯑꯣꯏꯔꯕ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯁꯥꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯃꯉꯣꯟꯗ ꯂꯧꯊꯣꯛꯄ ꯇꯥꯔꯦꯕ ꯗꯤꯄꯨꯇꯤ CMꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯩꯒꯨꯝꯕ ꯄꯤꯗ ꯌꯥꯗꯦ ꯈꯣꯠꯇ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯑꯃ ꯈꯟꯅꯕꯗꯨꯅ ꯑꯃꯅꯤꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯕꯤꯔꯦꯟ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯕꯤꯔꯦꯟꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯁꯨ ꯗꯤꯄꯨꯇꯤ CMꯗ ꯂꯧꯊꯣꯛꯀꯗꯕꯅꯦꯕ ꯃꯔꯝꯗꯤ ꯃꯥ ꯍꯛꯆꯟꯕ ꯃꯤ ꯑꯣꯏꯔꯦꯕ fair treatment ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯃꯔꯝꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯥꯏ ꯅꯨꯄꯤꯅ ꯇꯧꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯌꯥꯗꯣꯏꯅꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯔꯠꯁꯤ ꯑꯩꯈꯣꯏꯒꯤ BJPꯅꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯂꯤꯗ ꯇꯧꯔꯒ ꯂꯩꯕꯥꯛꯁꯦ ꯉꯥꯛꯄꯤꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯑꯗꯪꯒꯤꯅꯤ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯦ ꯍꯛꯆꯥꯡ ꯇꯪꯈꯥꯏꯅꯤ ꯍꯥꯏꯕ ꯅꯤꯄꯥꯗꯨꯒꯤ ꯑꯗꯨꯅ ꯅꯤꯄꯥꯗꯨꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯂꯥꯜꯍꯧꯕ ꯇꯪꯈꯥꯏ ꯑꯃꯁꯤꯗ ꯗꯤꯄꯨꯇꯤ CM ꯑꯣꯏ ꯂꯩꯔꯦꯕ ꯁꯝꯅ ꯍꯥꯏꯕꯗ ꯂꯥꯜꯍꯧꯕ ꯑꯃꯁꯤꯗ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯦꯕ ꯃꯥꯏ ꯅꯨꯄꯤꯒꯥꯅ ꯆꯠ ꯌꯥꯔꯣꯏ ꯄꯣꯠꯁꯦ ꯃꯥꯅ ꯂꯧꯅꯦꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯤ ꯃꯥꯁꯤ ꯀꯩꯗꯧꯕꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯜꯍꯧꯕꯅ ꯁꯤꯗ ꯑꯣꯏ ꯌꯥꯕ꯭ꯔꯕ ꯍꯥꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯕꯅꯦꯕ ꯃꯥ ꯑꯟꯗꯔꯒ꯭ꯔꯥꯎꯟꯅꯦꯕ CSO ꯅꯠꯇꯦꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ KNFꯁꯦ UPFꯁꯦ ꯑꯗꯒꯤ ꯔꯤꯂꯤꯖꯤꯌꯁ ꯕꯣꯗꯤ ꯅꯠꯇꯦꯕ ꯑꯗꯒꯤꯗꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦꯕ ꯁꯦ ꯆꯔꯆꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦꯕ ꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯅꯦꯕ ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤ ꯈꯤꯇꯪ ꯚꯥꯏꯑꯣꯂꯦꯟꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯈꯔ ꯂꯦꯞꯅꯁꯤ ꯈꯣꯠꯅꯁꯤ ꯍꯥꯏꯕꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯒꯤ ꯁꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯣꯖꯥ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝ ꯎꯁꯤꯜꯂꯛꯇꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯉꯔꯥꯡꯒꯤ ꯂꯤꯂꯤꯗꯨꯕꯨꯗꯤ ꯍꯥꯏꯐꯦꯠ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯅ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯒꯥꯅ ꯍꯥꯏꯕꯁꯦ ꯀꯨꯏꯔꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯂꯥꯎꯔꯛꯄꯁꯦ ꯇꯥꯗꯕ ꯃꯩꯇꯩꯒ ꯄꯥꯡꯈꯟꯒꯅ ꯁꯨꯝ ꯈꯔ ꯍꯦꯟꯅ ꯂꯥꯎꯕ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩꯗꯤ ꯉꯁꯤꯒꯤ ꯐꯣꯔꯝꯁꯤꯒꯤ ꯗꯤꯁꯀꯁ ꯇꯥꯟꯖꯥꯜꯂꯒ ꯑꯩꯈꯣꯏ ꯑꯝꯇꯪ ꯑꯣꯖꯥꯁꯨ ꯊꯥꯗꯧꯒꯤ ꯌꯥꯎꯕꯤꯔꯦ ꯑꯣꯖꯥꯁꯨ ꯅꯥꯒꯥ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇꯪ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇꯪ ꯍꯥꯏꯃꯤꯟꯅꯁꯦ ꯋꯥꯍꯩꯅ ꯁꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯍꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯑꯣꯖꯥꯁꯨ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯑꯝꯇ ꯍꯥꯏꯃꯤꯟꯅꯁꯦ 1 2 3 ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕꯤꯌꯣꯕ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯡ ꯂꯤꯞ ꯅꯝꯐꯨꯅ ꯆꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦꯕ ꯂꯣꯡ ꯂꯤꯞ ꯍꯥꯏꯗꯤ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯃꯤꯟꯅꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯐꯪꯁꯟ ꯑꯃ ꯐꯖꯅ ꯇꯧꯃꯤꯟꯅꯁꯦ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯐꯖꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯁꯦꯅ ꯑꯗꯨꯗꯤ ꯂꯥꯎꯃꯤꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯕ ꯅꯠꯇꯕ ꯆꯥꯗꯕ ꯐꯪꯁꯟ ꯑꯃ ꯑꯣꯔꯒꯅꯥꯏꯖ ꯇꯧꯁꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯂꯥꯎꯕꯒꯤꯗꯤ ꯉꯔꯥꯡꯁꯨ ꯂꯥꯎꯏꯗꯅ ꯂꯥꯎꯋꯦ ꯃꯐꯝ ꯃꯇꯝ ꯍꯥꯏꯗꯤ ꯇꯧꯔꯤꯕꯅꯤ ꯌꯥꯝ ꯍꯦꯟꯅ ꯈꯪꯍꯟꯕꯗꯣ ꯉꯔꯥꯡꯀꯣ ꯃꯤꯇꯤꯡꯁꯦ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯉꯔꯥꯡ ꯔꯦꯂꯤꯁꯤ ꯀꯣ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯂꯥꯎꯈꯤꯕ ꯂꯥꯎꯋꯦ ꯉꯔꯥꯡ ꯂꯥꯎꯋꯦ ꯅꯥꯒꯥꯅꯁꯨ ꯂꯥꯎꯕꯤꯔꯦ ꯌꯥꯝ ꯐꯔꯦꯕ ꯇꯧꯔꯤꯕꯅꯤ ꯐꯖꯅ ꯐꯪꯁꯟ ꯑꯃꯗ ꯐꯖꯅ ꯇꯧꯔꯒ ꯂꯥꯎꯃꯤꯟꯅꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯑꯁꯨꯝ ꯂꯥꯎꯁꯦ ꯍꯥꯏꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯋꯥꯍꯩ ꯑꯃꯅ ꯂꯥꯎꯕꯗꯤ ꯁ꯭ꯂꯣꯒꯥꯟ ꯌꯥꯝ ꯀꯟꯅ ꯂꯥꯎꯗ ꯑꯩꯈꯣꯏ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯃꯤꯟꯅꯕꯁꯦ ꯍꯧꯔꯁꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯣ ꯅꯦꯛꯁꯇ ꯇꯧꯁꯤ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ